ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛꯂꯣꯅ ꯈꯨꯔꯨꯝꯖꯔꯤ ꯃꯊꯥꯏ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ ꯑꯩꯅ ꯂꯤꯖꯔꯛꯀꯗꯧꯔꯤꯕ ꯋꯥꯔꯤꯁꯦ ꯑꯍꯜ ꯂꯃꯟꯅ ꯇꯥꯛꯄꯤꯔꯝꯕ ꯋꯥꯔꯤꯅꯤꯀꯣ ꯃꯊꯥꯏ ꯊꯥꯏꯅꯉꯩꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯒ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯑꯃꯒ ꯗꯦꯁ ꯀꯣꯏꯔꯛꯄ ꯈꯣꯡꯅꯥꯡꯕꯣꯠ ꯑꯃꯒꯤ ꯃꯈꯣꯡꯗ ꯃꯈꯣꯏ ꯑꯅꯤ ꯄꯣꯊꯥꯃꯤꯟꯅꯔꯦ ꯃꯈꯣꯏ ꯑꯅꯤ ꯄꯣꯊꯥꯃꯤꯟꯅꯔꯒ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯅꯔꯦ ꯏꯇꯥꯎ ꯃꯟꯇ꯭ꯔꯤ ꯃꯆꯥ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯩꯅ ꯃꯈꯥꯔꯣꯝꯗ ꯅꯤꯡꯊꯧ ꯃꯆꯥꯁꯤꯅ ꯃꯈꯥꯔꯣꯝ ꯆꯠꯂꯒꯦ ꯍꯥꯏꯔꯦ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯅ ꯑꯋꯥꯡꯂꯣꯝ ꯆꯠꯂꯒꯦ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤꯁꯦ ꯑꯃꯃꯝ ꯈꯥꯏꯗꯣꯛꯅꯔꯒ ꯆꯠꯀꯗꯧꯔꯕꯅꯤꯅ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏꯅꯤ ꯇꯣꯔꯁꯤ ꯄꯥꯝꯕꯤꯁꯦ ꯑꯃꯃꯝ ꯊꯥꯔꯝꯃꯁꯤ ꯏꯇꯥꯎ ꯅꯪꯅ ꯑꯋꯥꯕ ꯇꯥꯔꯦ ꯇꯣꯔꯁꯤꯁꯤꯅ ꯍꯦꯛ ꯃꯅꯥ ꯈꯨꯏꯊꯔꯛꯑꯕ ꯀꯪꯊꯔꯛꯑꯕ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯏꯇꯥꯎ ꯑꯩ ꯋꯥꯔꯦ ꯍꯥꯏꯗꯅ ꯈꯪꯕꯤꯌꯨꯀꯣ ꯃꯗꯨꯗ ꯊꯤꯕꯤꯔꯛꯎ ꯍꯥꯏꯕ ꯑꯗꯒꯤ ꯏꯇꯥꯎ ꯑꯩꯍꯥꯛꯀꯤꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅꯤꯅ ꯈꯪꯅꯒꯗꯧꯔꯤꯁꯦ ꯇꯨꯔꯁꯤ ꯄꯥꯝꯕꯤꯁꯤꯗ ꯑꯩꯈꯣই ꯑꯅꯤꯒꯤ ꯂꯩꯐꯝ ꯈꯪꯅꯔꯁꯤꯀꯣ ꯑꯋꯥꯕ ꯇꯥꯕ ꯇꯥꯗꯕ ꯍꯥꯏꯕꯗ ꯁꯤꯗ ꯈꯪꯅꯔꯁꯤ ꯑꯗꯨꯗꯤ ꯏꯕꯥꯅꯤꯁꯤ ꯀꯥꯏꯅꯔꯁꯤꯀꯣꯅ ꯍꯥꯏꯔꯦꯕ ꯑꯗꯒꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯅ ꯑꯋꯥꯡꯂꯣꯝꯗ ꯑꯗꯨꯝ ꯁꯨꯝ ꯆꯠꯂꯦ ꯑꯗꯒꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯅ ꯃꯈꯥꯔꯣꯝꯗ ꯑꯗꯨꯝ ꯆꯠꯈꯔꯦ ꯑꯗꯒꯤ ꯅꯤꯡꯊꯧꯒꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯅ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯂꯝꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯅꯣꯡꯃꯒꯤ ꯆꯥꯕ ꯑꯗꯒꯤ ꯃꯤꯁꯤꯡꯁꯦ ꯏꯇꯥꯛ ꯇꯥꯛꯁꯜꯂꯛꯑꯦ ꯂꯩꯁꯜꯂꯛꯇ꯭ꯔꯦ ꯑꯗꯨꯗ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯍꯤꯡꯆꯥꯕꯤꯁꯤꯒꯤ ꯅꯣꯡꯃꯗꯤ ꯆꯥꯛꯊꯥꯛ ꯑꯣꯏꯕ ꯑꯗꯒꯤ ꯍꯤꯡꯆꯥꯕꯤꯁꯤꯅ ꯍꯥꯏꯔꯦ ꯑꯁ ꯏꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗꯀꯣ ꯑꯩꯒꯤ ꯏꯁꯨꯁꯦ ꯐꯖꯃꯟꯗꯅ ꯑꯩ ꯆꯥꯅꯤꯡꯗꯔꯦ ꯑꯗꯨꯅ ꯅꯪꯕꯨ ꯑꯩ ꯏꯁꯨ ꯑꯣꯏꯅ ꯌꯣꯛꯑꯒ ꯂꯩꯔꯒꯦꯀꯣ ꯑꯗꯨꯅ ꯑꯩ ꯅꯪ ꯆꯥꯔꯔꯣꯏ ꯑꯗꯨꯅ ꯑꯩꯅ ꯆꯠꯈ꯭ꯔꯤꯉꯩ ꯃꯇꯝꯗ ꯅꯪꯁꯦ ꯌꯣꯡ ꯑꯣꯜꯂꯒ ꯂꯩꯔꯣ ꯑꯩ ꯍꯜꯂꯛꯑꯕ ꯃꯇꯝꯗ ꯅꯪ ꯃꯤ ꯑꯣꯏꯅ ꯑꯣꯜꯂꯨꯀꯣ ꯍꯥꯏꯌꯦꯕ ꯃꯥꯁꯤꯗꯤ ꯑꯩꯅ ꯉꯁꯤ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯅ ꯉꯟꯇꯥ ꯍꯜꯂꯛꯏ ꯉꯟꯇꯥ ꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤꯅ ꯊꯦꯡꯅ ꯍꯜꯂꯛꯏ ꯑꯗꯒꯤ ꯃꯥꯒꯤ ꯄꯨꯈ꯭ꯔꯤ ꯖꯒꯣꯜ ꯑꯅꯤ ꯂꯩꯌꯦꯕ ꯑꯗꯨ ꯄꯨꯈ꯭ꯔꯤ ꯖꯒꯣꯜ ꯄꯨꯈ꯭ꯔꯤ ꯑꯅꯤ ꯂꯩꯕꯁꯤꯗ ꯄꯨꯈ꯭ꯔꯤ ꯑꯃꯒꯤꯗꯨꯅ ꯌꯣꯡ ꯑꯣꯟꯅꯕ ꯏꯁꯤꯡꯗꯨ ꯈꯤꯛꯆꯜꯂꯒ ꯌꯣꯡ ꯑꯗꯨꯝ ꯑꯣꯟꯈꯤꯕ ꯃꯥ ꯍꯜꯂꯛꯄ ꯃꯇꯝꯗꯅ ꯍꯤꯡꯆꯥꯕꯤꯁꯤꯅ ꯍꯜꯂꯛꯄ ꯃꯇꯝꯗꯅ ꯉꯁꯥꯏ ꯃꯤ ꯑꯣꯟꯅꯕ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯈꯤꯛꯆꯜꯂꯒꯅꯦ ꯃꯤ ꯑꯣꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯂꯩꯔꯦꯕ ꯑꯗꯒꯤ ꯍꯧꯖꯤꯛꯀꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯅ ꯂꯝꯁꯦ ꯁꯨꯝ ꯀꯣꯏꯔꯛꯄꯗ ꯃꯤ ꯄꯣꯡꯁꯦꯀꯌꯥ ꯇꯥꯗꯦꯕ ꯃꯥꯁꯦ ꯂꯝꯁꯦ ꯀꯣꯏꯔꯒ ꯁꯨꯝ ꯗꯦꯁꯁꯦ ꯀꯣꯏꯔ ꯂꯥꯛꯄ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯂꯩꯁꯥꯕꯤꯁꯤꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯥꯅ ꯎꯔꯦꯕ ꯍꯧꯖꯤꯛꯀꯤ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯅ ꯑꯗꯩ ꯆꯥꯕꯤꯁꯤꯅ ꯄꯥꯏꯔꯛꯑꯒ ꯃꯥꯁꯤꯅ ꯌꯣꯡ ꯑꯣꯜꯂꯝꯕꯁꯦ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯈ꯭ꯔꯤ ꯊꯝꯅꯥ ꯍꯧꯕ ꯄꯨꯈ꯭ꯔꯤ ꯃꯔꯛꯇ ꯆꯣꯡꯊꯔꯒ ꯃꯥꯁꯦ ꯂꯣꯠꯂꯤꯅꯦꯕ ꯍꯤꯡꯆꯥꯕꯤꯁꯦ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯒꯤ ꯃꯥꯁꯤꯅ ꯏꯁꯤꯡꯁꯦ ꯈꯔ ꯂꯧꯔꯒ ꯍꯤꯡꯆꯥꯕꯤꯁꯤꯅ ꯍꯧꯖꯤꯛ ꯌꯣꯡꯁꯤꯗ ꯈꯤꯛꯆꯜꯂꯀꯥꯟꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯑꯃ ꯑꯣꯟꯊꯣꯔꯛꯑꯦ ꯑꯗꯩꯗꯤ ꯏꯕꯦꯝꯃ ꯑꯩ ꯍꯜꯂꯛꯑꯦ ꯅꯪ ꯆꯥꯅ ꯊꯛꯅꯕ ꯑꯩꯅ ꯂꯣꯏꯅ ꯄꯣꯔꯛꯑꯦ ꯍꯥꯏꯌꯦ ꯍꯤꯡꯆꯥꯕꯤꯁꯤꯅ ꯉꯁꯤꯁꯤꯕꯨ ꯃꯅꯝ ꯑꯃ ꯏꯇꯧ ꯇꯧꯏꯗ ꯃꯅꯝ ꯃꯍꯥ ꯑꯃ ꯏꯅꯝ ꯅꯝꯃꯤ ꯍꯥꯏꯌꯦ ꯃꯥꯅ ꯑꯕꯣ
ꯑꯩꯗꯤ ꯇꯥꯏꯕꯪ ꯃꯤꯅꯤꯅ ꯑꯩꯒꯤ ꯃꯅꯝꯕꯨ ꯑꯣꯏꯔꯤꯅꯤꯗ ꯍꯥꯏꯌꯦ ꯏꯁꯨ ꯑꯗꯨꯛ ꯐꯖꯕꯕꯨ ꯆꯥꯏꯌꯦꯔꯣ 이슈디 파자갈 뻔니 이슈 파자버디 짜로이 아들 많아 파레고 낭 어디 짜라 타버니나 아이 아무 잘라게고 아이 nga시디 탱나 라까니 하이 아들 라라 하이나 자이 용원어봐 이싱도 키천비리 레샤빔 짜지다 키천라가 마이 타위 떠러고 본찰라가 우밤비 맥이 막 콩도 벌러가 탈람네 아대 hinchabije ngarang paigre paigра가 이사게 머티 머사 탐나 마럭다 로리바 종다르가 로리도 싱드다 마지 파우글레가 hꯧ지기 마게 사이 용 미원어바 싱도 아도 마나 강호러버니나 마나 고조마 보라가 용시다 좌이랑 자신비래 자신비다 용지 미온 토레 아다 미온 토레가 마나 하래 난 가만히 떠보노 이베마 난 제대로 수마나 떠우드나 레이고 콜레지 가만히나 떠러가 레이버노 감도보노 나 마나 만지자세나 항네 마나 하래 이봉 ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯤꯁꯦ ꯃꯥꯒꯤ ꯆꯥꯛꯊꯥꯛ ꯑꯃꯃꯝ ꯂꯣꯏꯅ ꯇꯝꯕꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯦ ꯂꯣꯏꯁꯜꯂꯛꯂꯕꯅꯤ ꯑꯗꯨꯅ ꯑꯩꯁꯦ ꯏꯊꯟꯗ ꯉꯥꯏꯍꯧꯔꯦ ꯑꯩ ꯄꯥꯜꯂꯤ ꯇꯥꯕ ꯅꯨꯃꯤꯠꯇ ꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯏꯁꯨꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯩ ꯆꯥꯊꯣꯛꯀꯗꯧꯕ ꯄꯥꯝꯃꯨꯏ ꯏꯁꯨꯁꯦ ꯑꯩꯅ ꯌꯣꯛꯑꯒ ꯂꯩꯔꯒꯦ ꯏꯁꯨ ꯏꯕꯦꯜ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯅ 마나 이부 살람다이다 용 올할라가 탐만바니 마 할라가 미 올할라가 마가 아이가 와리 와타 사라가 레미나이 하이바 아두어디 이베마 낭나 마나 떠우드나 까야 코이나 힌드나 레이가니 아두디 아이기 나타 살라지 낭 아이 달로이 오이로 달로이 오이러게 하이버만 아이 달로이 오이러게 낭 아이 이동이로 자민나라지 마팜치다 레이러버디 낭기 아파바 오이러로이 하이르 아두디 이봉 까르마인 떠러가 ꯆꯠꯀꯅꯤ 하이르 파레 마기 용 오나나바 이싱체 마나악다 탐모 ꯑꯗꯒꯤ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯌꯥꯝꯁꯦ 이벤 ꯉꯁꯤꯗꯤ ꯑꯩ 이벤ꯒꯤꯗꯃꯛꯇ ꯆꯥꯅꯕ ꯊꯛꯅꯅꯕ ꯑꯩꯅ ꯁꯦꯝꯖ 사자라가 ꯊꯝꯖꯔꯦ 시 ꯆꯥꯕꯤꯌꯨ 하이든 망원도 비저로고 ꯑꯗꯒꯤ ꯃꯥꯅ ꯍꯔꯥꯎ ꯆꯥꯔꯅꯦꯕ ꯆꯥꯕꯁꯤꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯏꯁꯥꯒꯤ ꯌꯣꯡꯉꯣꯅꯕ 이싱도 ꯊꯧꯔꯥꯡ ꯇꯧꯔꯒ ꯊꯝꯃꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥꯅ ꯆꯥꯔꯤꯉꯩ ꯊꯛꯏꯉꯩꯗ ꯏꯁꯤꯡꯗ ꯁ꯭ꯋꯥꯏ ꯈꯤꯛꯆꯜꯂꯗꯤ ꯍꯧꯖꯤꯛ ꯆꯥꯕꯁꯤ ꯌꯣꯡꯒꯣꯟꯈ꯭ꯔꯦꯗꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯅ ꯃꯥꯕꯨ ꯍꯥꯠꯇꯣꯛꯀꯦ ꯍꯥꯏꯔꯦꯕ ꯐꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯍꯥꯏꯗꯅ ꯃꯕꯥꯅꯤꯁꯦ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯝꯗꯨꯗ 마치나 하이레네 ꯪꯆꯥꯕꯁꯦ ꯍꯜꯂꯛꯑꯦ ꯑꯗꯨꯗꯤ 이봉 ꯅꯪ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯗꯥꯏꯗ ꯂꯣꯠꯀꯅꯤ ꯍꯥꯏꯗ ꯏꯁꯥꯒꯤ ꯃꯥꯒꯤ ꯄꯨꯈ꯭ꯔꯤꯗꯨꯗ ꯑꯃꯨꯛ ꯆꯣꯡꯊꯈꯔꯦ ꯆꯣꯡꯊꯔꯒ ꯄꯨꯈ꯭ꯔꯤ ꯊꯝꯅꯥ ꯃꯔꯛꯇꯨꯗ ꯃꯥꯁꯦ ꯌꯦꯁꯜꯂꯒ ꯂꯣꯠꯇꯅ ꯂꯩꯈ꯭ꯔꯦꯕ ꯅꯨꯄꯥꯁꯦ ꯑꯗꯒꯤ ꯍꯤꯡꯆꯥꯕꯁꯦ ꯉꯔꯪꯅ ꯄꯥꯏꯔꯛꯄ ꯃꯇꯝꯁꯤꯗ 이ቤ마 이수누피 ngasi디 미남납니다 미사납니다 미행납니다 하이만 아데이 나수디 미니네 아두나 아이기 만남세 아보키 다나톤다 파오버니 하이바 아데이만 하이레 이슈디 짜로이 이슈디 마성마도 파자그라 뻔니 아이네 이슈지 분치기 랭다나 탐마더버니 이슈디 짜로 이슈 마성마도 파자비니 하이 아드디 파레 아보 뭉잘라게고 아이
ngasidiне ai ngata lakaniko haram de la har mai sai yong one of singdo la shabi the kitchen bi de aduga yoling goring tor pulla thalam ma di ngarang na pai ja khare in shabi sai nu pa che mu thole ne ko pa je thola ga shagi ma gi mi one of singdo amu kitchen le yong ji da ade yong je le sai ma sa la je kana do phaja na ma chang ma tau phaja khara ba la shabi ni ade da ma je thole ade be ma kamai tau si ke kam tau si ke ma na hai wa yo ta de cha thare adu di nga si je akhoi ani chalasi adu na ma khoi na chumna chatpadi khoi yar roi ma de ha thom dradi adu na ma na khore halapasida nangi chana na ba thangna na ba ma na chana thangna ba do chem dan sa da na phajana thambiro thambire ha ga nangi ising che thammaga ma na charing ama tamjeda nang jailano khichallo adu matamda maje yongje on kharani on ba matamjeda aino chigi utupsina tharaga maji halage haire yongje haptuine ba adugi wari wataido sanaba khonaba loire haiba kanjida haujiki hinchabi sum paire ene ngarang na upai de bema sunopi ai hale an abo nangi chana ma thangna ba abo waramani ai na suna saidegi semjadana thamjare abo halappa waramani pothabiro aina semjari bana suna semjari je sabiro thapiro haire man isuna semdana ai chana na ba thamma ba fare abokshi wana halakpagi ai charage puthoro hairima adai admai tawdana ma che haire haiba matamdida magi chana thangnaba do mathe makoi tawdana phajana semdana sadana cha isinga do tawdana phajana hinchabi gi semene thamme puthoe majana adai hinchabi 사오그래다 이슈는 것이 semamba 자 인상 사오그래 하오그래 이슈는 것이 돈 담바제 하이들 많아 호호호 남더라 잘해 이자비지나 마대기디 이슈디 파자 그래도고 이슈지 예행박이 뺀만 나이데 이슈디 자로 하이나 아드마인 떠우더네 아보 자비요 하이들 많아 tawdana pijadana pithakdana tawre mabu thalle haiba matamsida magi sagi isingdo matungnomda haipel lepaga abogo bra cha hapchara khige na hai adogo mana isingje ta kano da paja ma paraga man jai na chashal ade ye hoje hincha bi je yong thokrini ade yong on thokara kanda ma che yong do na khot dana tawdana 마지 사오래 마지 tawdana mayadi tawdana tawdagi isagi nupa mantri machache sina utu ama pairega magi lawai nu phudata thareba thabasida hojiki yongje wadagareba adamai tawdana maji nanti machaje ning sabi hathome adai hathombadagi maji kamai tawre bema chalasi ai lamdamda nang mafam chida laihoba yararoi hinchabesu chirabanina haidana mabane je wari sana dana lae wari sana dana makhoine je lae nungsi wari sana dana kamai toba na wari wakongda sana dana noktana khedana makhoine je bra loina nungsina dana halene mo je langminarene 이사이기 마기 마타오 아마기 포타미나바 콩나고 콩다 도르치 밤비 아니 타람도 아들기 만학도 요래에바 아들 이사기 자키바 능도도기 돌려치디디 쿠용 떠러는 깡리 떠러다나 레이름베 하시 아이 타오시디 마데 와바능에나 하이드나 마시 찰레 마기 공글리바
ꯍꯣꯡꯒꯨꯜꯂꯤꯕ ꯆꯠꯂꯕ ꯃꯇꯝꯁꯤꯗ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯕꯗ ꯍꯧꯖꯤꯛꯀꯤ ꯃꯥꯒꯤ ꯃꯇꯥꯎ ꯅꯤꯡꯊꯧ ꯃꯆꯥꯁꯦ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖ ꯀꯩꯅꯥꯅ ꯑꯃ ꯂꯩꯔꯝꯃꯦꯕ ꯃꯤꯅ ꯂꯥꯡꯅ ꯐꯥꯅ ꯉꯝꯗꯕ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯃꯐꯝꯗꯨꯗ ꯃꯤꯅꯥꯏ ꯑꯣꯏꯍꯟꯗꯅ ꯏꯔꯨꯖꯅꯅꯕ ꯏꯁꯤꯡ ꯁꯣꯛꯄꯤꯕ ꯐꯤꯖꯨ ꯐꯤꯖꯥꯝꯕꯤꯕ ꯑꯗꯒꯤ ꯃꯥꯒꯤ ꯌꯥꯅꯅꯕꯗꯣ ꯇꯧꯗꯅ ꯃꯥꯒꯤ ꯃꯅꯥꯏ ꯃꯁꯜ ꯑꯣꯏꯗꯅ ꯃꯥꯁꯦ ꯂꯩꯔꯝꯃꯦꯕ ꯑꯗꯩ ꯃꯥꯅ ꯏꯁꯤꯡꯗꯨ ꯆꯐꯨ ꯁꯨꯛ ꯆꯥꯎꯕ ꯑꯃꯗ ꯏꯁꯤꯡꯗꯨ ꯅꯨꯡꯁꯥ ꯁꯥꯈꯕꯗꯨ ꯍꯣꯜꯂꯒ ꯂꯩꯔꯝꯃꯦꯕ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯅ ꯂꯥꯛꯄ ꯀꯥꯟꯗ ꯃꯈꯣꯏ ꯃꯔꯥꯡ ꯏꯆꯣꯝ ꯆꯣꯝꯕꯗ ꯑꯗꯩ ꯃꯥꯅ ꯏꯇꯥꯎ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯝꯃꯤꯁꯤꯕꯣ ꯍꯥꯏꯌꯦ ꯃꯥꯅ ꯏꯇꯥꯎ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯤ ꯗꯟꯗꯤ ꯐꯪꯗꯅ ꯂꯩꯔꯕꯅꯤ ꯁꯨꯃꯥꯏꯅ ꯇꯧꯏ ꯈꯣꯠꯂꯤ ꯅꯤꯡꯊꯧꯁꯤꯅ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯔꯥꯖ ꯀꯩꯅꯥ ꯑꯃ ꯂꯩꯔꯝꯃꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯑꯩꯕꯨ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯦꯕꯥ ꯇꯧꯍꯟꯗꯅ ꯂꯩꯍꯜꯂꯦ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯍꯟꯗꯅ ꯑꯩꯕꯨ ꯊꯝꯃꯤꯕꯅꯤ ꯍꯥꯏꯅ ꯍꯥꯏꯌꯦ ꯏꯇꯥꯎ ꯅꯪ ꯏꯟꯊꯣꯛꯅ ꯋꯥꯅ ꯂꯩꯔꯝꯃꯦꯗ ꯑꯗꯨ ꯋꯥꯅ ꯂꯩꯔꯤꯕꯗꯨꯕꯨ ꯆꯠꯂꯒꯦ ꯍꯥꯏꯕꯁꯨ ꯌꯥꯗꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯐꯥꯖꯤꯜꯂꯒ ꯃꯥꯁꯦ ꯇꯧꯗꯅ ꯗꯟꯗꯤ ꯇꯧꯗꯅ ꯊꯜꯂꯝꯃꯦ ꯑꯗꯨꯗꯤ ꯐꯔꯦ ꯏꯇꯥꯎ ꯐꯔꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥ ꯅꯨꯄꯤꯁꯦ ꯃꯥꯅ ꯏꯔꯨꯖꯅꯕ ꯏꯁꯤꯡꯁꯦ ꯏꯇꯥꯎ ꯑꯩꯅ ꯄꯣꯔꯛꯏꯕ ꯏꯁꯤꯡꯁꯦ ꯍꯩꯖꯜꯂꯣ ꯑꯗꯨꯒ ꯃꯥ ꯏꯔꯨꯖꯍꯜꯂꯣ ꯃꯗꯩꯒꯤꯗꯤ ꯃꯥꯁꯦ ꯌꯣꯡ ꯑꯣꯟꯈ꯭ꯔꯅꯦꯕ ꯃꯗꯨꯏ ꯃꯇꯝꯗꯨꯗ ꯏꯇꯥꯎ ꯅꯪꯒꯤ ꯅꯃꯥꯏ ꯄꯥꯛꯄ ꯍꯥꯏꯗꯣ ꯑꯣꯏꯔꯒꯗꯧꯅꯤ ꯑꯗꯨ ꯍꯥꯏꯔꯦ ꯃꯥꯅ ꯑꯗꯨ ꯏꯇꯥꯎ ꯀꯃꯥꯏ ꯇꯧꯕ ꯃꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤ ꯇꯧꯋꯦ ꯃꯥꯒꯤ ꯑꯍꯥꯟꯕꯩ ꯃꯀꯣꯛꯀꯤ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯂꯤꯊꯣꯔꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯑꯩ ꯁꯤ ꯂꯥꯛꯏꯅꯤ ꯈꯣꯠꯂꯤꯅꯤ ꯑꯗꯨꯝ ꯇꯧꯏꯅꯦ ꯑꯗꯒꯤꯗꯤ ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖ ꯀꯩꯅꯥꯁꯦ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯒ ꯏꯔꯨꯖꯕ ꯆꯪꯈ꯭ꯔꯦ ꯑꯗꯩ ꯏꯔꯨꯖꯕ ꯆꯪꯉꯤꯀꯥꯟꯗ ꯏꯁꯥ ꯃꯟꯇ꯭ꯔꯤ ꯃꯆꯥꯅ ꯄꯣꯔꯛꯏꯕ ꯏꯁꯤꯡꯗꯨꯗ ꯍꯩꯖꯜꯂꯦ ꯌꯥꯅꯁꯜꯂꯦ ꯃꯗꯒꯤꯗꯤ ꯅꯤꯡꯊꯧ ꯃꯆꯥꯁꯤꯅ ꯏꯔꯨꯖꯗꯅ ꯃꯥꯏꯊꯖꯗꯅ ꯃꯀꯣꯛ ꯃꯔꯨ ꯂꯣꯏ ꯇꯨꯝꯊꯣꯛꯇꯅ ꯈꯣꯠꯇꯣꯛꯇꯅ ꯇꯧꯔꯦ ꯂꯣꯏꯔꯦ ꯀꯥꯟꯗꯨꯗ ꯌꯣꯡ ꯑꯣꯟꯈ꯭ꯔꯦ ꯅꯤꯡꯊꯧ ꯃꯆꯥꯁꯦ ꯔꯥꯖ ꯀꯩꯅꯥꯁꯦ ꯌꯣꯡ ꯑꯣꯜꯂꯒ ꯈꯤ ꯃꯈꯨꯠ ꯃꯁꯥꯗꯣ ꯇꯧꯗꯅ ꯇꯧ ꯂꯩꯔꯤꯅꯤ ꯑꯗꯒꯤ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝꯅ ꯃꯍꯥꯔꯥꯖꯥ ꯏꯕꯨꯡꯉꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯔꯥꯖ ꯀꯩꯅꯥꯗꯣ ꯃꯥꯒꯤ ꯏꯔꯨꯖꯐꯝꯗ ꯌꯣꯡ ꯑꯣꯜꯂꯒ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦꯕ ꯕꯤष्ణꯨ ꯃꯑꯣꯡ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯑꯩ ꯏꯆꯥꯗꯨꯗꯤ ꯃꯥꯡꯉꯦ ꯍꯥꯏꯗꯅ ꯃꯥꯅ ꯂꯥꯛꯑꯦ ꯃꯅꯥꯏ ꯃꯁꯟ ꯇꯧꯗꯅ ꯃꯌꯥꯝ ꯂꯥꯛꯀꯗ ꯃꯥꯗꯤ ꯈꯨ ꯀꯥꯝꯗꯅ ꯈꯤ ꯀꯥꯝꯗꯅ ꯃꯈꯨꯠꯂꯣ ꯃꯁꯥꯕ ꯇꯧ ꯂꯩꯔꯝꯃꯦꯅꯦ ꯍꯧꯖꯤꯛꯀꯤ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯤꯁꯦ ꯑꯗꯒꯤ ꯀꯃꯥꯏꯅ ꯇꯧꯕꯗꯒꯤ ꯇꯧꯔꯤꯅꯣꯅ ꯃꯥꯁꯦ ꯂꯩꯕꯥꯛꯀꯤ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯅꯥꯒꯤ ꯈꯨꯟꯁꯤꯒꯤ ꯑꯍꯩ ꯑꯁꯤꯡ ꯄꯨꯝꯅꯃꯛ ꯈꯣꯝꯖꯤꯜꯂꯦ ꯃꯥꯁꯤ ꯂꯥꯏꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯀꯅꯥꯝꯇ ꯂꯥꯏꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯤ ꯑꯣꯜꯂꯨ ꯌꯥꯗ꯭ꯔꯦꯕ ꯑꯗꯩ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯗꯅ ꯀꯅꯥꯒꯤ ꯁꯒꯣꯜ ꯄꯥꯎꯆꯦꯟ ꯆꯠꯂꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯏꯌꯦꯡꯕ ꯉꯝꯕ ꯅꯨꯄꯥꯗꯨꯗ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯔꯥꯖ ꯀꯩꯅꯥ ꯊꯥꯖꯒꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯉꯝꯕ ꯂꯥꯛꯎ ꯍꯥꯏꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯁꯒꯣꯜ ꯄꯥꯎꯆꯦꯟ ꯆꯠꯂꯦ ꯃꯅꯥꯏ ꯃꯁꯟ ꯃꯌꯥꯝ ꯇꯧꯗꯅ ꯂꯥꯛꯏ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯕꯪꯗꯦꯁ ꯈꯨꯗꯤꯡꯒꯤ ꯅꯤꯡꯊꯧ ꯃꯆꯥ ꯃꯁꯨ ꯀꯅꯥꯏꯒꯤ ꯂꯣꯏꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯅꯥꯏ ꯂꯥꯛꯏ ꯃꯥꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯃꯠꯇ ꯃꯥꯁꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯌꯣꯡꯁꯦ ꯃꯤ ꯑꯣꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦꯕ ꯃꯥꯁꯦ ꯃꯤ ꯑꯣꯟ ꯉꯝꯗꯕꯗꯩ ꯃꯥꯁꯦ ꯀꯃꯥꯏꯅ ꯇꯧꯅꯦꯅ ꯅꯤꯡꯊꯧꯁꯤꯅ ꯀꯞꯄꯦ ꯑꯩ ꯏꯆꯥꯁꯤꯕꯨ ꯁꯨꯝ ꯂꯩꯔꯒꯗ꯭ꯔꯥ ꯑꯉꯝꯕ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯑꯍꯩꯕ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯂꯩꯕꯥꯛ ꯑꯁꯨꯛ ꯆꯥꯎꯕꯁꯤꯗ ꯃꯄꯥꯁꯦ ꯀꯞꯄꯦꯗꯣ ꯑꯗꯩ ꯃꯥꯅ ꯂꯥꯎꯊꯣꯛꯑꯦ ꯑꯩꯒꯤ ꯏꯆꯥꯁꯤꯕꯨ ꯍꯦꯛ ꯂꯥꯏꯌꯦꯡꯕ ꯉꯝꯕ ꯅꯨꯄꯥꯗꯣ ꯃꯗꯨꯗ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤꯁꯦ ꯇꯋꯣ ꯇꯃꯪ ꯆꯥꯝꯃ
ꯈꯨꯆꯤꯡ ꯑꯣꯏꯗꯅ ꯏꯆꯥꯁꯦ ꯂꯨꯍꯣꯡꯒꯦ ꯏꯆꯥ ꯄꯤꯒꯦ ꯃꯁꯤꯡ ꯉꯝꯕ ꯑꯃꯠꯇꯗꯤ ꯊꯤꯕꯤꯌꯨ ꯍꯥꯏꯗꯅ ꯃꯅꯥꯏꯁꯤꯗ ꯍꯥꯏꯗꯅ ꯆꯠꯍꯜꯂꯤ ꯑꯃꯠꯇ ꯉꯝꯕ ꯂꯩꯇꯦ ꯃꯣꯏꯅ ꯇꯥꯟꯅꯔꯛꯑꯦ ꯃꯇꯤ ꯃꯆꯥꯁꯤꯒ ꯃꯣꯏꯅ ꯍꯧꯖꯤꯛꯇꯤ ꯃꯇꯥꯡ ꯆꯥꯔꯦ ꯍꯧꯖꯤꯛꯇꯤ ꯍꯣꯡꯕ ꯌꯥꯔꯦ ꯏꯇꯥꯎ ꯍꯥꯏꯗꯅ ꯃꯟꯇ꯭ꯔꯤ ꯃꯆꯥꯁꯤꯒ ꯃꯣꯏꯅꯤꯁꯦ ꯇꯥꯟꯅꯔꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯅ ꯂꯥꯏꯌꯦꯡꯖꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏꯔꯛꯑꯦ ꯅꯤꯡꯊꯧ ꯑꯩ ꯂꯥꯏꯕꯛ ꯌꯦꯡꯖꯒꯦ ꯍꯥꯏꯗꯅ ꯃꯥꯅ ꯌꯦꯡꯉꯛꯑꯦꯅꯦꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯃꯤ ꯍꯦꯛ ꯑꯣꯜꯂꯝꯕ ꯉꯝꯕꯗ ꯅꯪꯉꯣꯟꯗ ꯏꯆꯥ ꯀꯠꯀꯅꯤ ꯀꯩꯅꯥꯗꯥꯟ ꯀꯠꯀꯅꯤ ꯍꯥꯏꯔꯦ ꯑꯗꯒꯤ ꯃꯥꯅ ꯃꯥꯒꯤ ꯔꯨꯝꯗꯨꯗ ꯏꯔꯨꯖꯐꯝꯗꯨꯗ ꯌꯣꯡꯁꯤ ꯄꯨꯁꯜꯂꯦ ꯍꯥꯏꯔꯒ ꯉꯁꯥꯏꯒꯤ ꯃꯤ ꯑꯣꯟꯕ ꯏꯁꯤꯡꯗꯣ ꯈꯨꯖꯣꯛꯁꯦ ꯇꯧꯔꯒ ꯖꯣꯏ ꯆꯥꯏꯁꯟꯕꯤꯔꯦ ꯔꯥꯖ ꯀꯩꯅꯥꯁꯤꯗ ꯆꯥꯏꯁꯟꯕꯤꯔꯕ ꯃꯇꯝꯗꯨꯗꯗꯤ ꯉꯁꯥꯏ ꯃꯥꯏ ꯍꯥꯟꯅꯒꯤ ꯔꯥꯖ ꯀꯩꯅꯥ ꯏꯕꯦꯝꯃꯗꯣ ꯑꯣꯟꯊꯣꯔꯛꯑꯦꯅꯦ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯗꯒꯤꯗꯤ ꯃꯄꯥꯗ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯥꯅ ꯀꯣꯟꯁꯜꯂꯦ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯦꯕ ꯑꯩ ꯈꯜꯂꯨꯗ꯭ꯔꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯃꯥꯅ ꯅꯪꯕꯨ ꯂꯥꯏꯌꯦꯡꯕꯤꯕꯗꯒꯤ ꯅꯪ ꯐꯔꯕꯅꯤ ꯃꯤ ꯑꯣꯜꯂꯛꯑꯕꯅꯤ ꯑꯗꯨꯅ ꯅꯪꯁꯦ ꯃꯉꯣꯟꯗ ꯏꯄꯥꯅ ꯀꯩꯅꯥꯗꯥꯟ ꯀꯠꯂꯒꯦ ꯍꯥꯏꯔꯦ ꯃꯥ ꯌꯥꯔꯦ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯔꯦ ꯃꯤꯗꯨ ꯑꯣꯜꯂꯕꯅꯤꯅ ꯃꯥꯅ ꯃꯇꯝ ꯋꯥꯔꯨꯕꯗꯣ ꯌꯣꯡ ꯑꯣꯜꯂꯨꯕꯒꯤ ꯋꯥꯔꯨꯕꯗꯨꯗ ꯃꯥꯅ ꯄꯥꯕꯨꯡ ꯃꯍꯥꯔꯥꯖꯥ ꯅꯆꯥꯗꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕ ꯏꯟꯖꯔꯒꯦ ꯍꯥꯏꯔꯦꯅ ꯃꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯥꯏꯗꯅ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯆꯠꯇꯅ ꯉꯁꯤꯗꯤ ꯑꯩ ꯏꯆꯥ ꯔꯥꯖ ꯀꯩꯅꯥꯁꯦ ꯅꯨꯄꯥ ꯑꯁꯤꯗ ꯃꯥꯒꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯅꯥꯏ ꯑꯣꯏꯔꯝꯕ ꯅꯨꯄꯥꯁꯤꯗ ꯃꯥꯁꯤ ꯂꯨꯍꯣꯡꯉꯅꯤ ꯍꯥꯏꯔꯦ ꯂꯨꯍꯣꯡꯉꯅꯤ ꯍꯥꯏꯕꯗꯨꯗ ꯃꯌꯥꯝꯁꯦ ꯉꯁꯥꯏꯒꯤ ꯌꯣꯡ ꯑꯣꯜꯂꯨꯔꯒ ꯃꯤ ꯑꯣꯜꯂꯛꯄꯗꯨꯗ ꯃꯌꯥꯝꯁꯦ ꯍꯦꯛꯇ ꯐꯤꯡꯉꯧ ꯐꯣꯡꯒꯩ ꯌꯦꯡꯅꯔꯦ ꯃꯥꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯁꯦ ꯂꯨꯍꯣꯡꯉꯦ ꯍꯥꯏꯔꯒ ꯃꯇꯥꯎ ꯃꯟꯇ꯭ꯔꯤꯁꯤꯒ ꯃꯥꯒ ꯑꯗ ꯃꯥꯏꯁꯨ ꯉꯁꯥꯏꯒꯤ ꯌꯣꯡ ꯑꯣꯜꯂꯝꯕ ꯅꯨꯄꯤꯗꯨ ꯄꯣꯔꯛꯑꯦ ꯑꯗ ꯃꯥꯒꯤꯁꯨ ꯃꯆꯥ ꯏꯕꯦꯝꯃ ꯀꯩꯅꯥꯁꯦ ꯄꯣꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯒꯤ ꯂꯝꯗꯨꯗ ꯃꯈꯣꯏ ꯃꯔꯤꯁꯦ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯦ ꯃꯄꯥꯅ ꯇꯧꯔ ꯇꯝꯅ ꯆꯥꯝꯃ ꯈꯣꯟꯖꯤꯡ ꯑꯣꯏꯗꯅ ꯄꯨꯗꯅ ꯆꯠꯂꯒ ꯃꯄꯥ ꯅꯤꯡꯊꯧꯗꯨꯗ ꯍꯥꯏꯔꯨꯔꯦ ꯏꯄꯥ ꯏꯕꯨꯡꯉꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯆꯥ ꯅꯃꯧ ꯑꯃ ꯄꯣꯔꯛꯂꯦ ꯍꯥꯏꯗꯅ ꯑꯁꯣꯝꯗꯁꯨ ꯍꯔꯥꯎꯔꯦ ꯏꯆꯥꯅꯨꯄꯥꯅ ꯗꯦꯁ ꯀꯣꯏꯕꯅꯦꯅ ꯀꯣꯏꯕ ꯆꯠꯂꯒ ꯏꯃꯧ ꯅꯨꯄꯤ ꯄꯣꯔꯛꯂꯦ ꯍꯥꯏꯗꯅ ꯍꯔꯥꯎꯗꯅ ꯁꯣꯝꯗꯁꯨ ꯃꯟꯇ꯭ꯔꯤ ꯃꯆꯥꯗꯨꯁꯨ ꯍꯔꯥꯎꯔꯦ ꯃꯃꯧ ꯅꯨꯄꯤ ꯐꯖꯈ꯭ꯔꯕ ꯑꯃ ꯄꯣꯔꯛꯄꯗꯒꯤ ꯃꯣꯏꯁꯦ ꯍꯔꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯣꯏꯁꯦ ꯄꯥꯟꯈ꯭ꯔꯦ ꯅꯤꯡꯊꯧꯁꯨ ꯄꯥꯜꯂꯦ ꯃꯥꯁꯨ ꯄꯥꯜꯂꯦ